Asomna leishna changkraba matong loyangamba yarikta yengladuna ngasi suti leibro thoina chinba leitaba ngasidi loyangambado nokmi hairae natte singa khairamise nangbu heibraba udro nangso loyangambado handakte nokthor imakhol thokna ui balance bungamdabado yarik nganbado phaini yenglai mangolda karakle phamnaba phida leirambadudha loyangambado phamhalli aduga yarik nganbadi imongda inge leina chango haibadagi changai asomna changakpada chakhom leibadu tamna changai leisnadu chakhomduda maphisu hongamde iliba phido phanekte yepshinduna ising thangatlibadu shangi nakan amadana boiler da thangatpa ising dusu yengde yarik nganbana aina hongnaba phi leigadro leisna khonjelduda khangyeng yenglai yarik nganbado thongjinduda moja pritune kaine leplaga lerambaduda leisnadi munna yengba ngamdramal mamaido amuk phat leithokhi isingdu sarakpagi manil karakpadu ubada plate amana kupsili aduga boiler gi ising soba loibadu so switch off tawsilam aduga tapna hairae ai ka da changse yambo si haiduna mang thaduna changke yarik nganba su matung inarae upudagi yarik nganbana setpa yaba phi yengle khudai amaga t-shirt amaga mapana setlamba achamba khungau amaga puthорактuna se yambo babana setlambagine chagadradi khangde yarik nganba phidu lawi aduga belt pharakpadu lawthorake tawbani amukso leishna da khangyeng yengle leishna na adum mangonda yenglambaduda yarik nganba moli yengge hairo leishna subhab oida aha yarik nganba setliba pen tu lawthoke tawrakpaduda leishna du mamit lawthore aduga mamai phat leithораktuna praprak chen thokhi matawduda matomta nokhawi no pasi somdana chingkhaido yarelbana komada leirakpasi tha ahum helakle mabu yengba doctor duga wa tanari magi sibu improvement irei leitabra doctor hujik phawgidi haiba ngamde akhoi so ngam bohnar masada severe injuries leibasina phagat base khar wabagini internal bleeding dorumdrabadi asu koina gyan dadana leramdabashe adugo ishor khoiramse aishu aigi angamba level da hotna jage hojikidi aikoina piriba treatment se makha chathagisi doctor na upay matawduna kana hotnabiu ahoi chingkhai do wakhal manglaga doctor dogi cabin degi thoklakpani chingkhai mamai do leithorakpani yek ngamba leplaga lerambaduda masu ngakna tamo sida kana ngamdaba yauge yek ngambadu chingkhai na leiriba adomda changsile som mi amona bala ambani kana una bala ambano angang amakhakni da ado nangdi sida kana ngamdaba yauge chingkhai paukham pige khallingai Christy do magi mamaga punna thoklakpadu uri masu bhab oida aiga khangnaba mi amagi mama ngamdaba yaw adugi unabala ambani ado nongma thengnasi ai ngasi gi thokragi hoidam yek ngamba thokhibadu yengadra mamangda laglibi Christy da bu yengadra manga haktuda koile leiduna yengle Christy do mama memcha da onsinduna kakado kyam kana ngamjino ima thakanu haiba yade aduna thakpagi leinani nandom chado kai phibam da leram gadoino ima khangde phana ahalso oire akhoi kase bhabta mandeda domjana wana phi sadana paisa tanjari do heknam dana manghal aikoina khar leiba haibadu oiribanina mateng khar tawdaba yadre hoi yam leiba nate aikoiso adubune tawda yadaba haiba male adu tawba tabani mama macha wari saduna lakpada chingkhaina leplaga yengduna lerambadu ubada Christy chatlambadu chap lepe mama memcha de mang thaduna gam chatkre Christy de chingkhai da munne yengle chingkhai su tapna manak changle aduga kana ngamdaba yauge ani du ticket counter leiba manakta phamnaba thariba singduda famle gap khazik thamlaga Christy su kaiwa hodokadabano khangde chingkhai su makhut ani du karan chatlaga phame imadi masa kai shu tawdraba akhoi doctor gi mateng dagi chaba thakpa yengaga chaba dagi yam improve oireda ima hoi anai yaudabra amok ani do tumin leine chingkhaina
Kamdori, nungairibra. Panglay layri hana dauna. Hana daydi yam hongba male. Hongi hongde haibadi yengi bamidugi makha pole. Honghange yai, honghandage yaida. Christy gi marau lena hairakpaduda Chinkhaido Christy da yenglae. Nang ingonda waroribra hojikso. Itik ipa nataba potta ay waroba haite. Chinkhaido second khara tumin lay. Aduga Christy Aina kaidoba ngamge napana khoidabo. Kai itik laydana aina warogani. Ay landi landaban. Landraga aingonda asuk soklambadi kaigino. Nang aibu thazadabra. Thazaba thoka hirse kananano. Aina ne haidor. Christy di hojikso pen driven. Chahi nipan lomgi mamangi thodokduna. Mana dietitian tamba selongda changnaba tawringai matamda. Chinkhayna tamliba law college da nupi ama Chinkhayna kanbikibagi wathok amada. Chinkhaygi image sokpa yabagi moongda. Nupi duga manaraga makhoi khara amana video viral ama oihanke. Madudagi Christy da pau yobadagi ma depression chatkiban. Matamduda Chinkhayna cyber crime da case thangatuna irang amadi thokre. Chenariba nupi dusu jail da chahi anirom leiki. Christina Chinkhayda pau amata hairamda adumak lairik makha tamthaba chatke. Mayamdo ningsinglakpada Christy Chinkhayda onsinaba talli. Ma warori. Chinkhayna aise ira leite haibase nang thazararoidra. Akaiba likli se samjinaba yabra. Aigi kaikhiba thamoi se nangna mukaihange khangan. Christy adu kha khairam laga changkhre. Chinkhay su upai leita tumin phamduna leihawi. Numidangi chak tokpaga tumnaba kada changnarakpani. Inge leisumagi kada changkhre. Leisnadi ma kadaida tumsige khali. Yarik ngan babudi magi phamungda hiphalli. Aduga mana amuk kadaida tumbasini khalli basi. Amuk mamana makhoi ani to khaina tumi khanglabade amuk karam tauba. Sigi wakhal mayam sida ma matha sare. Yarik ngan badi leisnana ngasai pirakpa pink machugi t-shirt achaubaduga pirakpa pant amubaduga leisnagi phamungda phamlagale. Leisnana hangat handa amada amuk chat taubaduda. Kaidawrage tumningdribo. Tumani yambungana tumbiro. Nangdi kaida tumge haiba. Aido phak ama tharaga dum tummage. Si hairaga phaktu thanaba tawrei adubu yairik nganba leisnagi khudangdu tap phai. Leisnadu ngakna yairik nganba de yenglai. Yairik nganba leisnabu manakta khangching sili. Leisnadi masadu balance pu hodraduna yairik nganbagi tampakta phamthai. Ngahak sida tawrakliba matawshida nupidu wangang thoktre. Nupa sisu wangangakte. Leisnagi mamai manakta sum changsile. Leisna mihul dharamdu pokhaidawre. Makhud anidusu yairik nganbana chetna paisenkibanina masado asum pakhatlei. Mamitu khangui uishinduna khangi. Matawduda yairik nganba nokfet tawre. Ngahak mamit mana chejet uishinduna leiribi magi loinabi sibu munna yeng. Aduga prap changsinduna nupi sigi marai bakta nungshina machinduna thengoi. Aidomta tumbatali. Aiga tumsi. Makhadaga tumbayar. Mamit khang pang thore Leisnado nupa se sukari khalakpano khangde. Second phadabi Leisnagi piktakna paliwa chinduda phat thengkibado. Nang aigi likna oikiba mikup kayado ningsing libra nungshidra matamdo thazabra husik oiriba phibamse asum oirakani haina matamduda aigi wa ama hayura nang tagera haige lige warisi aigi oiba warisi tauko lirage nang aigi apikpa sangsardugi atenba mikup kayado aigi ifamdadi khwaidagi nungaiba mikup ama oike hinglingai punsida Ekhoi anigi piklaba sangsardugi mikup singdu kauba leiroi. Aigidi pumnamakni maduna. Aigidi manglan oikibani. Adubu aidi taibangdashu. Nangi aigi oiba piklaba sangsar ama semba pami. Nang yaningbra.
ꯌꯥꯗꯕ ꯇꯧꯒꯅꯨꯕ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯅꯪꯅ ꯃꯪꯐꯥꯎꯅꯍꯜꯂꯨꯕ ꯑꯁꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯉꯨꯗꯕꯅ ꯅꯨꯄꯤꯁꯤꯗꯤ ꯁꯦꯝ ꯁꯥꯍꯧꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯕ ꯃꯥꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡꯗꯨ ꯉꯥꯡꯁꯤꯟꯗꯨꯅ ꯈꯥꯡꯕ ꯅꯠꯇꯅ ꯅꯨꯄꯥꯁꯤꯗꯤ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯂꯛꯅꯅꯤꯡꯕ ꯄꯣꯛꯂꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯄꯤꯁꯤ ꯎꯔꯕꯗ ꯅꯨꯡꯁꯤꯕ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯃꯥꯒ ꯌꯦꯡꯅꯕꯗ ꯄꯤꯁꯛ ꯄꯤꯛꯄꯤ ꯅꯨꯄꯤꯁꯤ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯨꯝꯃꯨ ꯉꯁꯤꯒꯤꯗꯤ ꯏꯀꯥꯏꯒꯦ ꯍꯥꯏꯔꯁꯨꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯏꯀꯥꯏꯔꯣ ꯋꯥꯔꯝꯃꯅꯤ ꯉꯁꯤꯗꯤ ꯇꯨꯝꯃꯨꯁꯤ ꯂꯩꯁꯅꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯆꯣꯛ ꯇꯧꯈꯤꯕꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯁꯨ ꯃꯗꯨ ꯈꯪꯉꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯁꯤ ꯇꯨꯝꯃꯨꯁꯤ ꯑꯩ ꯃꯇꯨꯡ ꯅꯪꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯀꯦꯝ ꯇꯧꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯈꯪꯄꯝ ꯄꯝꯈꯠꯂꯤ ꯐꯃꯨꯡꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯤꯞꯍꯜꯂꯤ ꯀꯣꯜꯂꯤꯕꯗꯨꯗꯤ ꯊꯥꯗꯣꯛꯇꯦ ꯍꯧꯖꯤꯛꯁꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯁꯨꯝꯕꯤꯔꯛꯏ ꯏꯁꯩ ꯑꯃꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯉꯪꯂꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯩꯇꯦ ꯏꯐꯝꯗ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯂꯥꯎ ꯊꯃꯣꯏꯗ ꯌꯦꯡꯖꯧ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯍꯩꯁꯨ ꯊꯝꯂꯅꯨ ꯑꯄꯥꯝꯕꯗꯣ ꯄꯤꯔꯒꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤꯁꯨ ꯂꯩꯖꯩ ꯅꯐꯝꯗꯩ ꯑꯄꯥꯝꯕ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯕꯗ ꯑꯩꯁꯨ ꯋꯥꯔꯕꯅꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯌꯥꯝꯃꯤ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯁꯦ ꯍꯥꯏꯅꯁꯨ ꯍꯪꯅꯤꯡꯂꯤ ꯅꯨꯄꯥ ꯃꯥꯗ ꯑꯗꯨꯕꯨ ꯍꯪꯂꯨꯗ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯅꯤꯡꯊꯤꯅ ꯇꯨꯝꯈ꯭ꯔꯦ ꯂꯩꯁꯅꯥꯗꯣ 2014 November thani Class 10 gi final exam pinaba school dugi satra satri mayamdo periodic test toba matamni session loisilak tawraba oibana break matamda khaktamak student ayambana stress relief toba haibadu oire first period tagina fourth period phawbasi oja singna oral test amadi mock test tobana ngahakta wakhal atopada choithokpa ngamde satra anambana 30 minutes mok break tharibado leisna magi mamanabi aniduga tiffin purakpado minute mangada loina chathoklaga classroom dagi thoklaknare Alvina Christy gadi moi darlo unaba thokre leisna matomta third floor gi balcony mapadu da leplaga makhagi campus manungi ground da yengli kari khallibano khangde nokmi tawraduna uraktaba natte mitmangda class 8 kaba numittuda yarik nganba makhoi ani thengna khiba mikuptu tuition maphamda lakmina khiba singdu nadomta thambiramabo leisna na onthorakpada loyangambadu liptuna lerami maso noktuna hoi langthokpirami loyangambasu noktuna maso balcony mapadu da changlaktuna lepli leisna mityengdudi amade yenglaga ekhoi se class 10 loidawre ko khanghaudene sum chaukhali amuk no I anido leisna na 10 loiraga punipal loisu khangde yarik nganbadi moi pabunga dum Bangalore changkhrani haira loyangambado masadu leisna da onsile aduga partition piriba wall duda ngaraduna haire exec haide da mas adubu higher secondary di Manipur tamgadaba mande leisna tuminle loyana farewell numittabu nangbu haigadro hainingbane ado ai khangde ngamgadaba mande children day numitta drama unni haibane aduda hai horodana chance lawraga dialogue phasabam su yaudaine leisna su nuglai loyangambasu yam serious ta makha tai natte ama nangmuk nungshibadi kaina tawraga ama yaidudi hojik ibane amtang try tosira leisna nokningbana loire nokpa khangduna ai chin phapo demi yani horo ai su kumakese leisna loyana support yam tawrakpaduda masu makholga semlaga
ꯑꯩꯒꯤ ꯇꯧꯁꯦ ꯎꯕꯗ ꯅꯪꯅ ꯂꯣꯌꯥꯉꯝꯕꯁꯨ ꯃꯈꯣꯜꯒꯥꯗꯨ ꯁꯦꯝꯂꯒ ꯀꯔꯤꯅ ꯇꯧꯅꯤ ꯍꯥꯏꯌꯨꯒꯦ ꯅꯨꯡꯁꯤ ꯏꯇꯧꯅꯦ ꯈꯪꯗ꯭ꯔꯕꯣ ꯑꯍꯣꯏꯕꯒꯤꯔꯅꯦ ꯊꯥꯖꯗ꯭ꯔꯤꯔꯕ ꯑꯩꯒꯤ ꯋꯥꯁꯦ ꯂꯣꯌꯥꯉꯝꯕ ꯃꯈꯣꯜꯒꯗꯨ ꯌꯥꯝ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯕ ꯃꯑꯣꯡꯗꯒ ꯑꯃꯨꯛ ꯁꯦꯝꯗꯨꯅ ꯑꯗꯣ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯡꯁꯤ ꯀꯩꯅꯣ ꯈꯨꯠ ꯅꯨꯡꯁꯤ ꯑꯃꯅꯤ ꯅꯪꯗꯤ ꯂꯣꯌꯥꯉꯝꯕꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕ ꯑꯩꯁꯦ ꯑꯔꯦꯞꯄ ꯂꯩꯇꯕ ꯑꯇꯤꯌꯥꯁꯤꯒ ꯆꯥꯡꯗꯝꯅꯔꯕꯁꯨ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯂꯨꯝꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯝꯒꯅꯤ ꯊꯥꯖꯩ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦꯅꯦ ꯍꯥ ꯂꯩꯁꯅꯥ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯃꯗꯨꯃꯛꯅꯤ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯗꯨ ꯂꯣꯏꯔꯛꯄꯗ ꯑꯅꯤꯗꯣ ꯃꯌꯥ ꯍꯤꯒꯠꯂꯦ ꯂꯣꯌꯥꯉꯝꯕ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯈꯨꯗꯤ ꯊꯤꯕ ꯂꯩꯁꯅꯥ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯑꯁ ꯌꯥꯝ ꯄꯛꯇꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯦ ꯑꯁ ꯌꯥꯝ ꯄꯛꯇꯦ ꯑꯩ ꯏꯀꯥꯏꯖꯔꯦ ꯌꯥꯝꯅ ꯏꯀꯥꯏꯔꯤꯉꯩ ꯃꯤꯅ ꯍꯟꯗꯣꯛꯈ꯭ꯔꯗꯤ ꯅꯪ ꯗꯦꯕꯗꯥꯁ ꯑꯣꯏꯔꯦ ꯑꯗꯣ ꯃꯃꯥꯏ ꯈꯨꯝꯂꯝꯕꯗꯣ ꯐꯠ ꯃꯈꯨꯠꯇꯨ ꯊꯥꯡꯊꯗꯨꯅ ꯅꯨꯄꯤꯗꯁꯨ ꯗꯦꯕꯗꯥꯁ ꯑꯣꯏꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯄꯥꯔꯨ ꯑꯣꯏꯅꯤꯡꯉꯤ ꯅꯠꯇꯦ ꯅꯪꯗꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯣꯏꯔ ꯄꯛꯆꯅꯤ ꯂꯩꯁꯅꯥ ꯐꯩꯅ ꯂꯣꯌꯥꯉꯝꯕꯗ ꯌꯦꯡꯉꯤ ꯂꯣꯌꯥꯉꯝꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯄꯣꯔꯠ ꯇꯧꯖꯕꯅꯤ ꯂꯩꯁꯅꯥꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯉꯥꯎꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯃꯈꯣꯏꯅ ꯉꯥꯏꯔꯛꯄ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯅꯨꯃꯤꯠꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯎꯠꯄꯁꯤꯗꯗꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯤ ꯂꯥꯛꯇ꯭ꯔꯦ ꯂꯣꯌꯥꯉꯝꯕꯁꯨ ꯀꯣꯜ ꯇꯧꯕꯅꯤ ꯃꯃꯥꯁꯤ ꯂꯩꯃꯗ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯆꯤꯡꯈꯩ ꯗꯦꯅꯤꯌꯦꯜ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯣꯌꯥꯉꯝꯕ ꯃꯈꯣꯏ ꯃꯔꯤꯃꯛꯅ ꯈꯜꯂꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅꯗꯤ ꯊꯣꯏꯅ ꯂꯥꯟꯅ ꯂꯧꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯄꯥꯈꯠꯆꯔꯤꯕ ꯍꯥꯏꯕꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯁꯤꯅꯤ ꯗ꯭ꯔꯃꯥ ꯁꯣꯔꯠ ꯑꯃ ꯎꯠꯄꯗꯨꯁꯨ ꯂꯩꯁꯅꯥꯗꯤ ꯌꯥꯎꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯤ ꯍꯣꯏ ꯑꯜꯕꯤꯅꯥ ꯍꯣꯏꯗ ꯁꯤꯟꯅꯈ꯭ꯔꯦ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯑꯃ ꯊꯤꯕꯅ ꯆꯦꯟꯖꯤꯡ ꯔꯨꯝ ꯃꯆꯥꯗꯨꯅꯤ ꯃꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯁꯦꯝꯕꯗꯨꯗ ꯂꯩꯁꯅꯥ ꯆꯪꯉꯛꯇꯨꯅ ꯃꯇꯣꯝꯇ ꯐꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯠꯇꯅ ꯃꯥꯒ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒ ꯊꯦꯡꯅꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯆꯤꯜꯗ꯭ꯔꯦꯟ ꯗꯦꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤꯗꯤ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯊꯥꯔꯒ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯃꯔꯤꯁꯤꯒꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯁꯅꯥꯗꯨ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯁ꯭ꯀꯨꯜꯗ ꯇꯧꯕꯗꯨꯁꯨ ꯑꯦꯛꯖꯥꯝ ꯔꯨꯝ ꯄꯨꯟꯗꯕꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒ ꯊꯦꯡꯅꯕ ꯐꯪꯗꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯕꯁꯨ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯆꯠꯈꯤꯕꯅ ꯍꯥꯜ ꯑꯁꯨꯝꯅ ꯊꯦꯡꯅꯅꯕꯒꯤ ꯃꯇꯝꯁꯤ ꯐꯪꯗꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯕꯣꯔꯗ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯛꯈ꯭ರೆ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯂꯩꯁꯅꯥ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯆꯥꯕꯨ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯂꯤꯅꯣ ꯕꯕꯥ ꯑꯩꯗꯤ ꯅꯤꯠꯀꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯉꯤ ꯑꯗꯣ 12 ꯂꯣꯏꯔꯒ ꯑꯗꯨꯝ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯔꯁꯨ ꯌꯥꯏꯗ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯕꯨ ꯁꯦꯜꯒꯤ ꯃꯇꯥꯡꯗ ꯋꯥꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥ ꯂꯩꯊꯣꯛꯄꯗꯨ ꯎꯔꯒ ꯃꯆꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯏ ꯕꯕꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯁꯦꯁꯦ ꯕꯕꯥꯗ ꯍꯥꯏꯌꯨꯁꯦ ꯏꯆꯥꯕꯨ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯂꯤꯅꯣ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯗꯤ ꯀꯩ ꯁ꯭ꯀꯨꯜꯗꯒ ꯇꯝꯁꯦ ꯍꯥꯏꯅꯔꯤꯕ ꯂꯩꯁꯅꯥꯁꯨ ꯃꯄꯥꯅ ꯍꯪꯂꯛꯂꯕꯗꯨꯗꯗꯤ ꯕꯕꯥ ꯑꯩꯈꯣꯏꯈꯩꯗꯣ ꯀꯣꯃꯦꯠꯇ ꯇꯝꯁꯦꯅ ꯍꯥꯏꯅꯩꯌꯦ ꯂꯝꯕꯤ ꯂꯝꯗꯥꯡꯁꯨ ꯆꯞ ꯆꯥꯕ ꯑꯗꯨꯒ ꯑꯩꯗꯣ ꯁ꯭ꯀꯣꯂꯔꯁꯤꯞꯁꯨ ꯊꯥꯔꯒ ꯅꯤꯠ ꯀꯣꯆꯤꯡꯁꯨ ꯆꯠꯀꯦꯅ ꯈꯜꯂꯤ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯇꯧꯒꯦ ꯈꯟꯕꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯀꯗꯕꯅꯤ ꯏꯆꯥꯅ ꯗꯣꯛꯇꯔꯒꯤ ꯑꯦꯄ꯭ꯔꯣꯟꯒ ꯂꯤꯠꯂꯒ ꯂꯥꯛꯄꯗꯣ ꯕꯕꯥꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯃꯄꯥ ꯃꯆꯥ ꯑꯗꯨꯝꯅ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯏꯉꯦꯂꯩꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯏꯐꯕ ꯗꯦꯅꯤꯌꯦꯜ ꯑꯃꯗꯤ ꯂꯣꯌꯥꯉꯝꯕꯒ ꯂꯩꯁꯅꯥ ꯍꯣꯏꯒ ꯁ꯭ꯀꯨꯜ ꯄꯨꯜꯂꯤ ꯗꯦꯅꯤꯌꯦꯜꯗꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯤꯅꯤꯌꯔ ꯑꯃ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯝꯃꯤ ꯑꯜꯕꯤꯅꯥꯅ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯂꯣꯟꯂꯤ ꯑꯣꯏꯔꯤ ꯈ꯭ꯔꯤꯁꯇꯤꯅ ꯆꯤꯡꯈꯩꯒ ꯈꯪꯅꯕꯒꯤ ꯂꯚꯔ ꯒꯔꯜ ꯑꯦꯔꯥꯅꯤ ꯁ꯭ꯀꯨꯜ ꯄꯨꯟꯗ꯭ꯔꯕꯁꯨ ꯍꯦꯄꯤ ꯃꯨꯠꯇꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛꯇꯨ ꯌꯥꯏꯐꯕꯅ ꯃꯈꯣꯏꯒ ꯀ꯭ꯂꯥꯁ ꯄꯨꯟꯕ ꯂꯥꯡꯂꯦꯟꯒ ꯈꯪꯅꯩ ꯂꯣꯌꯥꯉꯝꯕꯁꯨ ꯃꯣꯜꯂꯤ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯇꯣꯞꯄꯔ ꯁꯤꯟꯊꯥꯒ ꯈꯪꯅꯩ ꯂꯩꯁꯅꯥꯒ ꯑꯜꯕꯤꯅꯥꯒ ꯈꯛꯇꯅꯤ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ 11ꯒꯤ ꯐꯥꯏꯅꯦꯜ ꯇꯧꯔꯝꯗꯥꯏ ꯃꯇꯝꯅꯤ ꯂꯩꯁꯅꯥ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯒ ꯄꯨꯂꯞ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ ꯁ꯭ꯀꯨꯜ ꯆꯪꯉꯛꯄꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨ ꯌꯦꯛꯉꯝꯕ ꯈꯣꯏꯒ ꯇꯤꯟꯅꯕ ꯒ꯭ꯔꯨꯞꯇꯨ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥꯗꯤ ꯃꯈꯣꯏ ꯈꯔꯗꯨ ꯎꯕꯗ ꯃꯁꯥꯗ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ ꯃꯇꯧꯗꯨ ꯈꯪꯕꯅ ꯑꯜꯕꯤꯅꯥ
Christy makoinisu changsilaktuna Leishnaga punna chatmine makhoi nupasingduna Leishnagi matungda changsinnakre kaigumba kharadi shoidana hairakani khang leiramba nupa group tudagi nupa ama thoklaktuna Leishna amtangai ku Alvina na hangla iba nupa duda kaigino Leishna ngai khwaisa oi nangonda haiba nate kaigino ngai khwaibo ai ngana yumda handaba yade nangse aikhoi marup yek ngambana pamjai haisi yauda aduna nangi hayengwai khwai khudung chaba oidoine ai hana so haikre ai shumbai matangda wari sabirakano haina ai haiso hinade aina ibungoina dum khalle haibase somna khra pau chenbi lawal bina Christy chasilo si haiduna chatke tawi adubu nupaduna amukso asingba mairamdana chatpa yaroida talaktuda loyangambadu changsilaktuna lambi nega kawrabo senior oin tawbirisibo mi masana yadre haramaktada asukya kai khangbidrisi kaigino hai nangna kanano mai hero kaiduro Daniel loyangambagi manakta liptuna khara karimnaba tonda kaino ne senior oi wakhalonsibo nupaga nupiga tinaba yadaba mindset sibo nupa khara amuk thoklaknaduna Daniel manakta changaktuna marai taunarae loyangamba sumagi mangda thatliba nupaduga wangangnare khaningba khalo aigi marupta sokpadi yaro masana yadradi lemna leithokpa haidro aha masi yam phawini tanjaduda yek ngamba praprap changsilaktuna kaino noi doisibo Leishna da onsilaktuna Leishna nang saugano aigi manaba singna tawrmisa ai makhoigi ming loraga ai yam lankre yam soikre nang saugano ko loyangambadi khoidau thitlaban kuiraklabani asumna yek ngambana magi mamanaba thadok laga Leishna na school lakpa chatkibasi thatlaga yella ibasi sauningbadu henmalakpana loyangambana yare drama se ningdre Leishna nang chalam si haiduna nupi ahumdu chathankre yek ngambada hanna amuk phau yenglamde Leishna na yek ngambasu madu uraga idi karaban yek ngambasi chingkhai hoiga mari thoknei khangbana mama manabadugi mai ngakpani asuk kuibasi adubo ngasidi madu ngamdre loyangamba yek ngambada pannaba wa hairai nupi mangda lanjadaba saraga Leishna ge tension sik tawjabada wabana loramani somde trade am tawjo haibro yek ngambado loyangambada mamit khana yeng loyangamba mukaso nange sigumba cheap trick singse sina aigi best friend gi thamoi sokpangam Mr. Yek ngamba Leishna gi di misak am laikre aduga mana nangna ngasi Leishna da tawriba thabakse mishaktuna khangaban nang kyam kuine hingni khangde ko aduna bhabta yek ngamba loyangamba so ushitana yek ngambagi mamaiduda makhutna pop tharamaga yeba Daniel lo loyangamba matau aniduga punna thokre yek ngamba kha chiklaga lehoi magi asawbudu phudok ningbani adubo lambi mataida mapabungna mabo laurunaba haiduna mi tharaktuna sanglaga lei haiba khangbana ma tawribado normal wari sanaba oina uhalibani yekre mikuptudagi loyangambada aduga Leishna busu mana launi haiduna singki loyangamba hoina thoklakpada Alvina ga Christy ga pakhatna lerambadu ubada hanglei kuidorage Leishna hoiba bado kinum thokpa male makhoi mama mana lobala ame ekhoi wari saba nang hodre loyangamba so Leishna hoigi mapana pukhatpa hospital do khangaduna makhoi pulap mayumda handabi auto amada pulap lai ningthi hospital tamna makhoi khara do changai Leishna ICU room leiba adomda manglaga leptuna lerambadu makhoi loina ui inge leina magi machi hoi ningthemgi manau singa wari shaduna leram lakliba makhoi shingdo Leishna gi manakta changai makhoi nupa ahumna inge legi manakta changduna wari sari Christy ga Alvina ga manakta changlakpaga Leishna mapi tarai Epilogue 2015 December 3 Yarik nganba suti tharakpagi satra mayam thoklaknaribadu yengle kanagumba amabo makhutta sukhaw ama paire sum yengakpada muffler red machu ama yanduna thoklakpa nupidu ubada yarik nganba kuina urudrabato masada harawa phauje nungsa su thoina saba oidaba adumak khajik ti ingli Leishna do ngasi su hongamde
masam ashangbado beni komli komli londuna school uniform duga ma adumak yengning ba pokhali nupado nupidugi manakte hek changsinduna wari sage haibasu ngamde adubu thangnaba mikupta loyangambaga punna auto amada kaduna chatminna khibaduda masu yenghoba natta upai leite hange khanba wahai haige khanna lakpadude lana khaliba magi wakhalduna hojiksu chingnana yengduna leihawi